Inter-district amadi interstate bus service leihanaba semgatkiba Isbt Imphal fibam chadre yengsinbinaba leitabana maram oiraga miyamda thamkiba thazaba mangsilakle Hiramasida Impact News ki reporter RC Mangangcha amasung cameraman Irom Mochadagi akhanaba paudam ama Lupa Purokyan Kuzing Oerga, Imphal East District Manung Saliba, Thumalam Park Shambles Kiba, Manipur ki Amatangairba, Interstate Bus Terminus, Mapu Pandre, Mari Redaba, Lengaki Authorityna, Miyang Sangbi Davana, Achibaka Panko Koire, Bus Lapam, Amadi, Satpam Wena Season Aramba, Mafam Asing Asidi, Kuchemgi Oba, Party Comti, or Payabagi, Mipaiba Lere, Madugi Matakta, Bus Terminus Asigi, Mapanda, Port Joliba, Muichingi, Quietly Mapam Saba, Amorakai, Dopam Wena, Season Abba Power, Horakle, State Amaga gi marakta biyamna satok jasin tongnabagi yamna maru oiriba complex asigi akoibada leiriba lambi sing lauba yadna phibam thokli mafam sida lambi gi phibam ka hena phattaba amasung masing thingamdraba komjau kya leibana maram horkanda complex asida bus khamba matamda puthabana gari sing de hena khudong chadaba ma mayong udaba nate passenger oirusho ate business oiba sing chodum masida loi chatli bniaba ado sigi phibam se wana leireba ko ado 시제 좀 low 호에가 좀 호 타게나 탐버기 타입다 로이 레이리에바 거 Guwahati, Dimapur, amasung Shillong chingba tungan ba Manipur gi mapal lam ching yauna chen khigedaba bus khudima khariba complex asida khangwadebni habigi lengaki tumlaba order rajarabasu hauji phawbugi oina mafam asida bus khamdri masigi maram asisu hariba complex asi ngasi phawbo lengakna semjin bidaba ka hena phibam sadabana maram orkanda bus khamdaba oiramgadra habigi wafam amasu leiri adubu mafam asida bus khamdabana maram orkanda hauji chu basing thingamdraba bus kaya note yo sigi lambi mapanda hamduna leibana maram orkanda traffic ki volume henkalanduna miyamna chatok chachin tawbo matamda kaihena khudungcha daba ama adumak mayong nadabadi natte asina yadabadigi khoi gari singje thabam leita punchai chai lere sida khara khamni amra khara khamni adigi sida kham ji ok chapchana parking na tamnina ngaitana police na traffic na khoi ngatan tan ba Isbt oidre mayamgi ngausambam dak chabam dak kapam adigi pathong chadam mayam lei ai hana tole lere mi tole singje hoji amta function tawdre adigi masel lanai gi gari khara changi ade lanai gi mioi khara da moi godown khara saduk tan khore pura government se khoi gi niyom chumna se tawdre mase Isbt complex thengnariba khudong sadaba singi manungda toilet matik chadaba thaknaba ising leitaba aduga mafam masida lagliba driver passenger singi ningthina potha gadaba mafam chembi dabana maram workanda haujichu kahena khudong chadaba amadi adumak bayuknari loirana driver amasung passenger singna masana sel puthok chaduna lanai mafam singa chatlaga toilet phawbo sijanabagi wafam liri gomena kramba mongda thambiba Isbt no atopalamgi Isbt kam ore sigi Isbt sidi toilet matik chana leite sidai singa sam thagam leite kantin nama leite Isbt atopa lamda chalu matamda di aduki mati facility man kaina phangi smai thamdo tagadi Isbt je thambiano habaje khoi driver moina thamjaningi Impact News na hariba complex asida changdunu yengsiluba matamda su complex asigi akoibada thaliba mai yadaba aduga tungan ba infrastructure sing huran khibada natana ate akai kaya yaurumbasu thengnarakhi state ki oina income changno lakaduriba sungloba complex asi semjin bagi mahutta Manipur da hojik thokriba irang asi lakchin bagi mingda lakhiba CRPF company gi personnel singi laifam oinasu hariba complex asi hojik jumok season aduna lairi basida natana department kharagi office phawba unthoktuna lairi lambi yatre koi gari spring ta tiek pada koi sin masu am ware adagi akoi bagi lairi ba phibam si lambi thong nai lairi ba singje khongam khulam tawsina dana yam kamsin ba si mari laina ba authority na kitang yengsin nai ninge dan tradi si laibe kaim kanadre adi thugai ibna phare ai tare ni Hojik leiriba interstate bus terminus asi haukiba kumja lising aniga tara humdoi gi December ahumda matam madugi India gi Prime Minister Dr. Manmohan Singh amasung UPA gi chairperson Sonia Gandhi na sanga khibani adubu sahi manga rom nongkhang saiduna leiruraba matung kumja lising aniga tara taruki November tara ka tarukta commission tawduna Manipur manung amasung mapan state singi markta passenger bus sing chatho sasin tawnaba haukrabani laibak thibadi malem gi oina COVID-19 laichat lakpatagi bus terminus asi laichat
ꯂꯤꯃꯤꯇꯦꯗ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯀꯣꯚꯤꯗ-19 ꯑꯅꯥꯕ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇ꯭ꯔꯛꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯅꯗꯨꯅ ꯂꯩꯈꯤꯕꯅ ISBT ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯂꯝꯕꯤꯁꯤꯡ ꯌꯥꯎꯅ ꯁꯔꯨꯛ ꯑꯌꯥꯝꯕ ꯁꯣꯛꯆꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇ꯭ꯔꯛ ꯀꯌꯥ ꯈꯥꯝꯗꯨꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯣꯀꯦꯜ ꯕꯁ ꯈꯔꯒ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯈꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯄꯨꯈꯠꯂꯛꯑꯒ ꯉꯥꯛ ꯄꯣꯊꯥꯕꯒꯤ ꯈꯣꯠꯄꯒꯤ ꯆꯪꯕ ꯃꯇꯝꯗ ꯈꯣꯡꯍꯥꯝ ꯈꯣꯠꯂꯥꯝꯕ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯇꯣꯏꯂꯦꯠꯁꯤꯡꯁꯦ ꯑꯗꯒꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇꯪ ꯊꯛꯅꯤꯡꯉꯁꯨ ꯍꯦꯛ ꯂꯩꯇꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯗꯣ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯣ ꯇꯣꯏꯂꯦꯠꯁꯦ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇꯪ ꯊꯛꯄ ꯐꯥꯎ ꯊꯛꯐꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯕꯁ ꯇꯔꯃꯤꯅꯁ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯑꯗꯨꯒ ꯏꯟꯇꯔꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯕ ꯕꯁ ꯇꯔꯃꯤꯅꯁ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯈꯤꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯝꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯎꯈꯤꯗꯕꯁꯨ ꯌꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ISBT ꯁꯤꯡꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯏꯔꯣꯝ ꯃꯣꯆꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯥꯔꯁ ꯃꯉꯥꯡꯆꯥ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ